COVID-19 की लाइचरसी कम्युनिटी की थाकता संदोरक्लबरा हाइबगी थाजब लेरे मरम अदुना लेंगाकना लाइचरसलगी ngaktoknaba lokotpa section thaurangi sarukama oina लाइचरदसना का हेना सोखलबा मफमसिंग खंदोक्तुना अखोइबा मफमसिंग अदु टोटल लॉकडाउन चथनबा थौरांग पाइखलगनी हाइना चीफ मिनिस्टर एन बिरेन हाइख्रे थासिगी तांग कुन तरेतगी चांदेल अमदी मोरे लंबीदा मतम कक्तबा बन लाउथोख्रे Chandel District Animal Farmers Welfare Union na September amadagi IMPHAL-MOREH lambida matam kaktaba ban taugani taurambadu COVID-19 na maram oiraga matam kaktana yeithoktuna lakhibani adubu maghatana lakliba tha sigi kuntaretagi Union asina IMPHAL-MOREH lambi amadi Chandel District Headquarter yauna lambi thingbagi thabak chatharagani haina Union asigi Finance Secretary Anthony Mongsangna phongdokrai No monomagi ising ichawgumna hengalakliba COVID-19 asibu thengnanaba honabada implementation of effective COVID-19 countermeasure policy haiba wakata ngasi lamda masigi mahiroi luptaro AIMS MSU desam KSA MSF amade suki mahiroi singna kaisampat kaisam laikai da laiba kaisam laikai Larambi community hall da wakat mifam ama pangthokrai wakat mifam aduda COVID free hospital thamo COVID-19 task force emo COVID thengnabada mathok taba medical kits marang kaina thaurang tau amadi comprehensive oiba COVID-19 gi state policy semu haina thaba pleka sing paikhi Mathang thagi tareta pangthokadoriba maraki mikhalga mari leinana lokalakpa section thaurangi sarukamo oina Singhat police amadi SYC gi members singna ngasi zathakiba drive da Singhat hi mafam kaya dagi fagalaba yungau sing miya mamangda haidoktuna manghankhre hairi India amadi Sri Lanka laiba ani ki Navy singya punba exercise Nipan Subas Linex 20 ngasi Trend Commonly go sa pangthokrai Numit humni chumna chathagadaba exercise asi lakliba tha asigi tangkun mathoi fawba chathagani Sri Lanka Navy ki oina Rear Admiral Bandara Jayathilaka na luchingtuna SLN Jas Sayura amadi Gazabahu na sarukyakhi Indian Navy ki oina Rear Admiral Sanjay Basaya na luchingtuna lamdam asida sajaba Anti-Submarine Welfare ASW Corvettes Kamorta amadi kiltana sarukyari Social media ki achoba mafam ama kalliba Twitter nang arang Ladakh ki konong leda laiba War Memorial amadagi live broadcast tawrakpa amadi Jammu amadi Kashmir bu China gi saruk amani haina pankhibadagi Twitter hauze khudong thiningai fibam amada lakrai National Security Analyst oibata natana aiba masu oriba 19th Oct na Hall of Fame dagi Twitter ki damak live broadcast tawrakpa matamda utliba mafam adu Jammu and Kashmir People's Republic of China haina thakhi khudakta 19th Oct Twitter amadi Twitter India handle tawriba singda asoiba adu amuk hanna sengdokhi adubu hiram masi matangda kana amatana paukhum pirakpa leitri India ki Prime Minister Narendra Modi amadi US ki President Donald Trump ka thanaba yaroidaba afaba mari ama leiri haina Donald Trump ki machanupa Donald Trump Jr na haikrai Luchingba ani asina India amadi America na punna socialism amadi communalism bu mayok naba amadi thengnabada choba thongdang lominari Long Island New York ta pangthokiba mapa Donald Trump ki mikhalga mari leinana bot khombalakpa tharam ki mataida Trump Jr na handak haukiba February tha da mahaki mapa bu India ki khongchata lakpa matamda miyamna harau tayamna okpikhiba adumak yamna peningai oikhi Panbayay madudi US ki anoba president ama khanbagi mikhal lakliba November 3 da pangthokadabani Indian Premier League IPL cricket ngasi Abu Dhabi da Chennai Super Kings ka Rajasthan Royals ka thengnaragani ngarang Dubai da sanakiba nishiba super over amada Kings 11 Punjab na Mumbai Indians pu maithiba pikhi ningsingbayay madudi chahi asigi IPL asi haukiba September 18 haurakhibaga loinana lakliba November 10 da loisilagani